Churachandpur district ki second 𝐒𝐒𝐅 𝐒𝐒𝐍𝐆 Marifu taret ki hakchang sing leirol chanba loiraba matung numidang da maitai taba tampaki khun sing da 𝐒𝐒𝐍𝐆 sing na maikai kayadagi nongmai amadi bom kapsilakre ngarang numidang kwakta gi maning folzang amadi tharoi loktagi kwakta amadi tera khongsang bi da nongmai round kaya kapsilakpada 𝐂𝐒𝐅 Municipal Council gi Ward number 1 gi member Hassan gi masunupi imungda tumduna leiringaida makokta nongmai maruna panduna sokhi khudakta Phogakchau Ekhai Police Station da paupiduna khanghalabtungda Primary Health Center 𝐂𝐒𝐅 da laikanarabatungda District Hospital Bisnupur da pukhi kona rims da pukatuna laikanaki nongmaina kokta panduna soklabi nupi macha adu Radiant Public School 𝐂𝐒𝐅 da class 2 tamlibini magi maming sabia kawi hauzik mahaki fibam khudong thiningai di oidre hairi kuki lamhenba singna kablakliba mafam adu army amadi CRPF leiribani makhoi leina kuki singna kablakpani athapa chingdagi kapanate yamna nakna chingdagi kumtharaga kapani haina leikai gi akoibagi miyamna phongdoknarakli ai Radiant Public School da class 2 tamne ai ngarang numidang phamungda tummingaida nongmaina ai kokta pale mari tumba sigi nongpok tangma mataidal ne ba magi palise